Manipurda Armed Forces Special Power Act 1958 thamjinbagi mayokta yaningtaba uttuna kumja lising ani supna marida masa matomta mai thaduna sijakhiba athauba pebam chitaranjanna leikidaba chahi kunga mathoi shurakpaga loinena kunmathoi rak suba athauba mahairoi singi numit thauram Manipur Student Federation MSF na sinduna pangthokre Afspa gi Marumda Meeoi Kayagi Thawai Amadi Nupi Kayagi Ejat Khonggoinaba Pamlibage haina amukogi President Fairojam Nando Luwang na India lengakta wang hanglakli athauba chitaranjan ningsing thauram asigi manung channa laikhidrabagi poknafam oiriba segarot takhelambam laikai leiba athauba pebam chitaranjan ningsing mitamda mahairoi amadi miyamna leisu katuna ikai khumnaba utki Ma silent rally amasu Imphal College tamna chatki rally aduda Armed Forces Special Power Act 1958 lokthokadabani haibat wahi thaba placard kayasu paiki khongchat adugi makha tarakpada college asigi Jubilee Hall da miyamgi oiba mifam amasu pangthoki Nando Luwang na makha taraduna laikhidraba athauba pebam chitaranjan Manipur pumbadagi Afspa 1958 lokthokadabani haiba demanda masamatomta mai thajaduna laikidabani adubu laibuk tibadi ngasi fauba Central Lengakna ek asi lokthokdana tasin ushinnadana leiri asigumba miyambu otpanaiba mihat mipun chathaba amadi Nupi Kayagi Ejat singnaba law asi malemgi mafam ataida chatnadre adubu Central Lengakna Afspa asi Manipurda thamjinduna Meeoi Kayagi punsi otpanaiba khaknatana ikai khumnaba mangalli haiki Thauramga mari leinena MSF ki President Hizam Roshan na phongdokrakpada Meeoiba amadi Thawai panba sing afa apun yaudana maromdom hingjaba pami wafam asi khangjinnadana Manipurda kumja lisingamaga chamapan marfugi September tang nipan dagi Afspa Manipurda chalairaki athauba chitaranjan yauna luchingba kayana Afspa gi mayokta lepkiba khongfam ngasigi mirolna kaukthokpa chumde haiki Chitaranjanna hairiba ngasideni sahi kunma thugi mamangda masana masabu mai thajaraga adugumba Afspa gi mayokta khongjong changjalgra bawda Bharat Sarkarna taadi adugumba atopa Bharat ki leibak sidadi longmi yamana siba matamda another karigumba irang ama to matamda Bharat ki miyamna Bharat Sarkarna khanaraga adugumba khongpam hantueba adugumba Chitaranjanna masada mai thajaraga Independence Day nimita adugumba koi mathwai Thawai jilaga mathangi nimit rang da tukta sigi bedo aduk chawba wakat amba Pira Pauda Bharat Sarkarna ngasi pawa khangkin wachinadana leibiduna ngasi Manipurda ain akoigi Afspa si dum chathare leidi akoi Manipur gi miyam ngasi hangninge wo hangdi kayam kuina Afspa gi machinjak je koi pi gi doino Manipurda ngasi paukta Armed Forces Special Power Act thamjalak libasi 1980 gi September gi nipan dagi thamlakpa sahi sangna thamlaklaba ek ama khakni masida lalhobagi mingda miyam gyam kunsi longkhre mayumdagi pharaga pukraba Meeoi Kayamagi langang langsing ngasibu khangidana laikhrabne masigumlaba tamthigraba ek ase ekoi himinari ba phuruk khudimak amaga thidana leminaba masangi Armed Forces Special Power Act abse Manipurdagi punglok lokthoknaba ekoi khudimaki thogyang lei